New model public school Kumbi relief camp masida lebiramliba naibin pipal now stations quite makomda lebireiba Assam state ki district Hailakandi Jaribon makom dudagi Jaribon kowa tada makatang dagi kun trago doi mo sindra laiba mangin diriba ko sinaw singi akademi rakan bukchari akwai na aldigini duga mang pambiriba akwai taruk asina aiba Jaribon haiba Kasar district Lantoga Hailakandi haiba district sigi manung chanda Jaribon meetei tawa kultrau nung sigi meehutsingna nasing akwai na mayoknariba angignariba awabasing se masida kalbang oirasu mating bangbang nanaba haidana mafam adugi allaman singna mutusi habirapani masi akwai na mista lakchari basi leiriba naibin pipal Ichil-Inao singsa akwai punamag sigi mafam masida ringiba matam khargi oiba piningase kamaina tawbage awat pa kari lebibino akwai na kari tawhung dagi kaditang oirasu tawbage na lakchabani masiga loinana ayakna atung tarakda akoigi haiba Jaribon asidagi lembiraiba akoigi Tengbang Lup asigi president naurem bakon sanabu mai amadang kamoy ba mai amadang tentakna kamyu haiba Jadi apa? Maya mo from diri ko. Open si. Apa? Houkhiba tang hunda. Houkhiba mamangi thari tang hunda to tin tang. Ta de kuki kamoi se meetei mo kamoi yam wai. Si koi Jaribon haiba tulsiga ai pa se bui. Hom de kullaga sa. Se ko tana ga mai na pai ru tana ga. Koi tari ki matang wari pa ga. Kun saktam ma. Jaribon Apunba oina punchalaga koi awatani haiba wakalon sida ekhoisu hoji thinari wa yauraga ekhoisu lei haibagi saktamse koi hoji to yana mafamda laiba meetei di mafamda samsu lei da yam leire ba meetei di hobum hari meetei ba asi ekhoisu mayam di mukta meetei yam lei ana koisu namja mateng kitang koisu hamoin degi Eema di koi kabong tukpa asi koi malim la koi meetei uni kare koi pura jate bagi masih nunggu iba tangai wakanda koi sini laksan masih dah bagi so amadi lagi kita masih aksen udah latih udah amadi jam usi udah koi makata hoji kari to koi ya itu koi malim dalam meetei pun laga apun bersektam doga koi malim dalam meetei ini hingga jadi haibagi wakalo koi asigi aujir sewa ini koi masih sering tambahin hari sa pun laga koi sektam se 그래서 뭐 이미 줄라 해보고 아주 뭐 이미 줄라 해보고 뭐 이렇게 해 아들이 School Kumbi. Jadi ni ba hal marakta ki new emu katna payam nidan kambiu aduga adugi matunda ke masida lebiri ba hari ba sida leiri ba pagi relu kenda lebiri bese ang hada je 27 28 da pagi mayum makei thadokpikhraduna Tangjengdagi maruna diga ya marakta ni
masi ko mayum ma do homeless camp leite adubo hoji maite amoina ko manipuri amane mai ben awaba me ansi kan de ya de aduna ko hariba ko masi ga ko Kumbi sesi puna mana ka youth development assistant hariba club asina ko yam na te pa ngona ngasi kamakan shuru mani ko mai ka kan da hariba kan nasi sakha jara la ko masi da ko ge nam tamna lai khaba ko ina kan da matam da di hariba ka sari ma ko da Hailakandi haibagi mana ko Jaribon hariba district hajal ta Kumbi lagi lebi ba meetei gu nungsiba meetei gi dongkene haina meetei gi Eema ni haiduna awaba tara matam gi aiba kai gi zeriba marum ha ala ultima ko ko gi kem sikita ta gi amsu manipur gi meetei chili taraf se gi kai na bangsu arau ba kala ko se akhuna pati ilim mai thagi ta ahingchida heta khoi thongnariba haunu ko moina yanari haira ko aikusi leiru bone ba aduga moina ahingde moina ha lagi tumagena heta mata gum ko dol sipai nei buda aikoi asam sipai nei buda aikoi thamoi da chok charu bone ba aduga ta sipai nei nei na moina heta mai thadro ko sipai na moi ki chang ga haji kadai da chang dari no hai buda asam oi sipai ching na mi chang de saraka na hai ri sipu aikoina kamaina akoigi yum manakta da sipai nei daga kaidobugi aikoi khonno mai thari no ba aikoi mi jambi to oi pai da bani na moi haw ni kuki gi na harun ji de no mai pai da ga moi na ka ba yum mai thar ko do sipai jing le yeng ngame moi sipai jing na nga aga aikoi yum mai thadu iji kari gi no ba sidabu sipai jing na aikoi gi chang ibara praja bu nga ibara na tara ka kuki gi chang ibara ba aikoi na haini di ko sarka na khanbi wa dinda sarkana mayam praja bunga ibani haiduna sipai jing thambi aikoi ju sipai rai haiduna aikoi ju jok chari de khudi bakki ja ko umo tan sipai na nga aga aikoi ju ti na haru ti na aikoi ju mai habi de adudi isa isu chai wa ite aikoi ju chena khaina bagi taranam da moina sil lai de ko aikoi di mai thara photo ai heng di thara abani na isa ji puraga seminar e bo sei du karim pu de thawai de be hingong na baina chene sipai nei ba khara phagada hai sipai nei ba sipai na nga aga mai thadu isu sipai jina praja nga ibra natraga maitei ai hat na ba to ibra ba mase mayam na khangbi ro sa ka jina khitang ma ting ching bi de ma ti da di pang ni wai bani da praja ai khoi je na pi yu hai bani da praja ai khoi bu maitei ai khoi si moina sipai jina praja nga imi hai daga ai khoi ji heta moina yung kai tumna thari sibu aikoi na kari no ba aikoi no hoji hingduri se kari dana khang ija jing ne chena khang da bani sa ge ka thakki a cha ko su sa ge hai ji yung kai ju itra min anda su ko ta kita tu ko sa ge sa saraka ne kitang ni mi en chang ni ke sipai ching je saraka ne aikoi manipur da ki ne lo thok pi kharo aikoi pam da wa khoi nei da ne aikoi awa pham da tarani athuna ne lo thok pi kharo sipai lai da badi ne aikoi je oi ne yum mai kai ai ta noi ni da ri chang ko ba yum je moi na nga i na khoi na khatara ko moi na thada ka thadok pa je anana sipai je manipur da gi ne lo thok pi kharo aikoi sipai lai ba pam da mayam chana ka saraka na chu lo thok pi kharo manipur da gi ne hen pi ro ai khoi ai achi har ai tok